अहानपद ngasi ki maroi bapau leibak ningba thoba kaya gi thongna lingzel ga mari leinana wari kya ngasi gi mirol da tahanduna mari pak nungsib ki inod hapagi matam oire haina Rajya Sabha gi member ningthau sanajawbalai sembana fongdurakli Rongmei Naga Council Taifai Lungria Natha Sigi Tara Nipan the National Highway number Kuntragataret Tongzai Maril Lamadi Matak Rota Chatarakiba Matam Kaktaban Lengakayanava Purapatiki Matam Karagoina Handokray Irang asin amara moiraga lanjena kiba mar furuki mioikya security gi akan section thorang marakta juri bam da lagtuna masa masa gi mayung gi phibam yengsin krei amadi ching ning khairak padagi thanga isnam lekai da mai puba high tension wire that krei thang gi bafum kaya da mai fangtri